Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Jau singse Myanmar na tihairi jobu Myanmar ni haibagi yam sauri. Myanmar gi khud yaurakpana kuki singna khulai watabana maram oiraga kapningba matamda kablakpani. Paite versus Zomi ngarang hokre. Delhi da pangthokaduriba January Republic Day ga mari lenana numit 30 flight suspend tawkre. Papunba kholaw update gi lokhocherake Churchandpur gi Singhata Kuki militant ama accident da sekre mamingna Lanminlun son of Ginswan Pau. Sasinaba ILP piramba official yauna mioi ahum fare illegal immigrant amadi sasinaba inner line permit ILP paibasingi mathakta lokhalakpa chobo khongthang ama oina sasinaba ILP issue tawbada chenaba official ama yauna mioi ahum fare hairi press na phangba pawgi matung ina Tamenglong district ki DC office na issue tawbani haina panba sasinaba ILP pairambadagi Sambabu Ravidas apokpa leikhidraba Babulal Ravidas kauba mioi ama tha asigi mapanda fagatki fagalaba mioi asigi mathakta wahang pahong chathabada sasinaba labor ILP adu issue tawbada chenabani haiba Tamenglong district DC office ki staff Jitendra Kumar amadi hairiba office asimaki ILP issue tawriba section aduda thabak tawba Gaifulung Bosco Pamai kauba mioi ani ngarang fagatpa ngamkhibani thawdo asiga mari leinana case ama lokhatuna makhata na thijinbagi thabak chathari Aadhaar card saktak se paidaba kuki sing army na lambi chalhan khidre Manipur da Kuki illegal immigrant sing leptana sangsilakpaga loinana lamdam asigi yelawmi singbu muthanaba honarakpadu thingnaba khongthang oina Indian Army na thabak paikhatpa hore ing 2023 gi May ahumdagi Kuki illegal immigrant sing amadi Kuki terrorist singa lautunaraga yelawmi singi mathakta akanba landa chatharakpaga loinana Sisipur More Kangpokpi Bisnupur Kakching Imphal East amasung Imphal West ki mitei khulsingda landaraktuna yum kaya mai tharakpa amadi mi kaya halakpa ngasi fawba Kuki lepa leitena chatharagliba terrorist singi land center amadi state lengana thingba ngamdana lakhibani CM Biren na Technopol District ki manung chanba Laiching Kangsang Village ta Biennial Sport Meet Hodokre kaina biyaroidaba Yelawmi Furup Singh wakal taminaba changi Chief Minister Kaina ba yararoidaba Yellow Furup Singh wakal taminaba changi haina Chief Minister N Biren na phongdokre wafamasi All Marine Sport Association gi Diamond Jubilee Cum 6 suba Biennial Sport Meet 2025 hodokpagi thoramda phongdokhibani Technopol District ki Machi subdivision ki manung chanba Laiching Kangsang village ta pangthokiba thoram aduda chief guest oina saruk yaraduna Chief Minister na hai lamdam asigi hawragliba naharol kaya drug na chingba mayai kaba chinjak na maram oiraga mangtharakpagi mami ama urakpadagi state asida war on drugs hawdokhibani hawragliba naharol singi tungi yumbi oigadawribani makhoi fatrabadi tungi mirol faroi khanbadagi mission asi changsilakhibani maring furuf ki oina popi thade haiba wafam thagatli maring furuf ki ichil naw singna war on drugs mission saugatpa nungaiba fawi haiki mangna hai Mahawrol dagi laiminaraklaba kainaba yararoidaba Yelawmi Furup Singh wakal taminaba changi Manipur asi ipaipu singna wana kalakhibani chahi lising kaya laiba ama oina wana ngak senuna lakhibani handakta release tawkhiba chahi taret kuntakpa documentary aduga mari leinana Manipuri aikhoina matam aduda wakhiba kaya adu nahongna ningsinghanki matam aduda maring Furup ki ichil naw sing mising yamjadrabasu awasing tanthoknaba honabada achoba thodang lawkhiba puwari lengdraba khudamni awasing tanthokpada sizinnakiba arambagi matonda hu hawkiba adu maringi ichul announcing na pikibani haiba puwari leiri Mahawrol dagi maring Furup committee Furup ka yamna naknaba mari leinaragi pari puri khangdraba hawrakfam nainadraba amadi isagi hawrakfamgi chawthokchaba ngamdraba Furup adu malemda masak khangba ngamloi ipa ipugi hawrakfam uhannaba hotnabana ikhoigi ithau oigadabani Anglo Manipuri war da naga singna lawkiba thodang puwari da lengdana leiri kanagumba kharana Yellow Furup singi marakta singsep thaduna thugainaba honarakpadagi namsenduna thamluraba Manipur apunbagi damak ikhoi puna thengnaminakhiba puwari kaya adu nahongna na thorakle matam amada ikhoi puna thengnaminakhiba punna chaminakhiba punna hingminakhiba kaya adu ningsinghale haiki mahangna makha tarduna sport meet asidagi state amadi national ki thakta sanaroi puthokpada chawna mateng oiragani ngasi hawdokliba sanabung asisu lupa crore 2.5 rom changna semgatlagani khulasegi awara passing su lengangna yengshinbaga loinana mathau taba chawkhat thawrang sing athubada paikhalagani hawrakliba naha sing masamau fana thamba haibasi Asigi achetpa firepni masiga mari leinana school fagarhansi college fagarhansi haibana chingba mission kaya hawdok rakhibani
ꯄꯣꯂꯤꯇꯤꯁꯤꯌꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯅ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯕꯣꯠꯅ ꯑꯇꯣꯞꯄꯗ ꯄꯤꯈꯤꯕ ꯑꯁꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯀꯩꯊꯦꯜꯁꯪ ꯑꯃꯁꯨ ꯁꯥꯔꯒꯅꯤ ꯂꯣꯏꯅꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯃꯤꯌꯥꯝꯕꯨꯁꯨ ꯃꯔꯤꯡ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯏ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯣꯔꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯁꯧꯒꯠꯄꯤꯕ ꯆꯪꯏ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯕꯨ ꯌꯣꯛꯈꯠꯄ ꯆꯪꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯛ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯗꯁꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯠꯇꯗ ꯑꯇꯝꯅꯅ ꯁꯥꯎꯕ ꯅꯝꯊꯅꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯋꯥꯈꯜ ꯇꯥꯟꯅꯍꯧꯗꯕꯗꯒꯤꯅꯤ ꯂꯩꯉꯥꯛꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯊꯥꯗꯧ ꯄꯥꯏꯇꯦ ꯋꯥꯏꯐꯩ ꯃꯥꯔ ꯖꯧꯃꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯈꯨꯗꯛꯇ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯔꯤꯀꯣꯅꯥꯏꯖ ꯇꯧꯗꯕ ꯑꯅꯧꯕ ꯈꯨꯜ ꯀꯌꯥ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯈꯛꯇꯅꯤ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯊꯤꯡꯁꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯁꯤ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯁꯤ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ ꯑꯇꯝꯅꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯗ ꯂꯩꯉꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ ꯃꯤꯌꯥꯝꯅꯁꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯨꯡ ꯅ꯭ꯌꯨꯃꯥꯏ ꯀꯦꯐ ꯑꯦꯟ ꯄꯦꯔꯤ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ MLA M ꯔꯥꯃꯦꯁꯣꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ